Myanmar da thokliba irang asiga maram oiraga leibak adugi Manipur gi Kamjong district khaktada Myanmar macha lising mariga chamanga rom changjapham louduna leiri haina police tagi phangba pau amana haire district asida changjapham louduna leiriba Myanmar sing asigi fibam yengsinaba amadi makoibo mafam chana atopa mafam singda haido handana lehenaba gi thaurang lokhatnaba gi damak Manipur police ki IGP Nirshit Kumar Ujawal amasung DIG Ningshel Warngamna Luchingba police ki team amana yengsinna bachat khre haire hariba police ki team asi ngarang numidang wairam pung mari makhairom tarakpa adwaida Kamjong headquarter da Nipan Suba Assam Rifle ki camda ahing yareke Kamjong district ki manung channa leiba Chasat police station ki osina phongdok kibada police station asina konba faiga amasung huming thana leiriba hairiba mafam ani asida designated center hangduna Myanmar dagi changlakpa meeoi lising ani ga chatret hena leire ngarang khaktada meeoi marifu mari changlakhi haire Kasom Khulen police station ki manung chanba namli wangli amade kaka hairiba mafam sing asida designated center hangduna lanjin narakliba Myanmar macha lising amaga chatret romsu changjapham louduna leiri haire Kamjong district khaktanatana Myanmar ga tainana leiriba Manipur gi Chandel Tamenglong Churachandpur na chingba mafam singda chapchana khanghanba ngamdrabasu chief minister na meeoi lising taruk ki mathakta state asida changsinlakre haina phongdokhiba leikrabane